ngasi numidang waramda phongkhiba kangla pause dagi lokhosaraga Manipur Circle News ki maikai dagi miyamda pawdamjari Nanfuda chingkhiba cheng sing sinnabiyu wat houriba Thasingi cheng pinaba hotnajage director Nanfuda chingkhiba cheng sing FCI da sinnabiyu cheng phangdana lairiba sing cheng pinaba hotnajage haina CAFN PD ki director Robertson Asemna phongdokhre ngasi DIPR auditorium da pangthokhiba paumi singa unabada mahakna hai Khetrigao kendra gi oina tha ani ahum gi siang phangdabagi report ama lakpadagi Impal East ki district supply officer gi through the field visit ama chatlaba matung madugi report sing pikhalakhi report adu haukiba March 3 da pikhalakhibaga loinana submit tawriba report adugi matung inna FS agency unabada September dagi October phawba siang phangdabagi report leire haiba khangmangamkhi loinana nafsagi beneficiary singi ration card so beneficiary singna paidana FS ki agent singna pulap paisilambagi report lei masigi matangda SP Impal East ta siang phajana yendriba FS agent singi mathakta action lokhatpiyo haina DSO na so haukiba December 3 da complaint ama tawkhi loinana prajada phanghangadaba nafsagi phangdaba leiriba seng sing phanghalaba matung makha taba November December January ki seng sing pijagani haina FES agency da paw haijakhiba lei amarom da thokiba irang asina maram oiraga seng singthok singchin yadabadagi leptuna leikibana maram oiraga ministry na yanaba puraklaba matung handakta seng singba hokibani Impal East ki AC gi oina sawambung AC da singadabani cheng phangdana lairiba sing asi phanghanaba honaringai gi cherekta Khetrigao AC gi MLA na luchingba mioi khutpu amana Nanfuda cheng sing asi singkhibani cheng sing asi mari leinaba singda hanna sinnabiyu loinana phangdana lairiba tha sing cheng sing phanghanaba honagani loinana cheng phangdaba sing adu nimit nini gi manungda pau bibiyu karigumba piraktrabadi cheng phange haina logani haina su phongdokhi Paujel News Service na phongli khusumal gi ningai sangdanarakpada mioi ama nongmaina kapada laikhitre hairi manungi oibo warul pathokchake terminasi thabak subagi khusumal hengat loi haibagi ningai sangdanabada mioi ama nongmaina kaptuna halamle police lagi phangba pauda thodok asi ngarang numidang pung 9 makhai rom tabada Bisnupur district ki Bisnupur police station konba upok pimamang lekai da thokibani hairi Bihar gi Baruni district tagi hojikna nachaudagi maitai nupi ama Santipur ward number 2 da leiba CA chemistry oiba Suresh Sahu sahi ni phuhumdoi apokpa Ramsan Sahu hairiba mioi asiga mahake makhada thabak suba ningthaukhong ward number 2 Santipur khuldagi Sije Gurumayum Biren Sharma sahi yankhai gamari apokpa SIS Bihari Sharma hairiba mioi asiga ningthel pung mari rom tarakpada thabak ki khusumal hengat loi haibagi wahauda ningai sangdanakhi tungda numidang pung 9 makhai rom tarakpa matamda Sije Gurumayum Biren Sharmana single barrel ama puraklaga Suresh Sahu gi mathawakta nongmaina kapkhi thodok aduda Suresh Sahu I ka hena thokpadagi Bisnupur district hospital da pukhatuna laikanakhi adubu asokpa adu laikanaba ngamdana numidang pung 10 rom tarakpada laikhidabani hairi thodok aduda chenabani haiba Sije Gurumayum Biren Sharma police na phabaga loinana case ama lokhatuna makhatana thijinba haukre hairi